Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layengna maram oraga khudong thiba kya sumayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kromjari ELITETV ki test of cartoon ki maha meng tabiri sing maham taramukchari marur ngasim fala funga pau se singi cartoon sing da cartoonist na kari hainin liba kari phonong liba kari wakal khaling ni babdu miyam sanong thamjage ham lok jage sangai express ki onthok pani dan onthok pani jam phajaba khoi angang chowum bagi sin ma khangne aiga bbs na puslai se chowum bagi sin da de brahman jawre angang jawre mama jawre ada mama sin haire icha gi chowum ni misidi kari pai gi yenge haima paisa oina pai khre laik tu payu ne na angang sina khungu pagi mong ne ba sida sari angang moron thok ponde da imagination hai tare ko paisa na mangam da balai ma sina maruni mani answers all na adagi lai pante sina sabas na phongdo ko ne ba adubu koi paisa na ngam da balai te chumi adubu nungsiba ama gi prem si paisa na lai da ba ya da ba mayam su lai koi ngasi gi materials wala sida koi sense ya mathok tai chumi adubu sen ngakta na yarak tabo fum sulai pesa pai pai ba mayama crorepati mayama sibda kaisu puraga chatkide aduna khoi pesa su tangadam ni aduga amaga nusinaba miyoiba amagi nusinaba gi marido madudi talhandana bo honagadabni ana phajaba adumba message piba aduma cartooni pesa na loi tawen angang na pesa pai mama do larik pai ningba ada masar pana khumak pesida maron thokti boni da khumak diamna brahman sina sabas na hayudanewa yamna munna parakana yamna wahan thoklaiba adumba cartoon thamjage mathangda leisina khoi sana laiba ki loiredana adune loiredana sina khoi mapamcha mamane mapane masala pane wari sana da mapa sina haibani masala pasda metric sibul lan mangam da bandangna kari mu ogidori ne cheirakpa adeda masala pane khome era adum haibing anu pa ba larik ta yadrasu politics ta mi ore loire kaino na hali se adum ni politics ki di magi qualification leite metric fail bu oirasu pass bu oirasu loina bot le payaba myang ge thabak to yaba Indian constitution na pi ba aduna adai du dani akhoi na sida khoi legislature mo ra kan da di niyom kanun si moina sema ka dri na khara adai da qualify le ba makhan ma thok ta bra aduni ga sai akhira gab sadana ga phungam bu MP Aam Aadmi Party ki hajibudi BJP jangre on si qualification no thamba darga ora bra ani thabak to matam da mai qualification ko wad minus da khoi angudha sa Rabri Devi naga khoi chief minister ogibo myama tawba yam thingnagre aduna rajniti ko khoi democracy sidai khara semdokpa ma amend tawba ma darkar oirabra habigi wahang amusu laisne aduna metric bo fail ba pass tawba ngam dabana kari oiduna kan hera pa ba aduma habinu like ti ya su politics tami ore loire aduna khoi myama legre mamangda phaja ba minister ama myama muna ngang thorokpa english myama viral chatkiba ngalingi matamda kui TV channel se lating matamdadi pawmi sina moina ngang basingdu semdo ga khoto ga phajana ba da ibibani hajukti direct record tawraga dum phongabnina social media gi adum ba jamana mala abnina loina thagat natana tawriba mayam doni english ngang ba wild animal adagi khoigi kanogi hanagi education minister yam leigre mayam se aduna
ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ ꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯂꯣꯟꯁꯦ ꯁꯤꯗ ꯌꯥꯎꯍꯟꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯟꯗꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯕꯤꯖꯦꯒꯤꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯥꯏꯇꯤꯁꯤꯌꯥꯟ IITian ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯌꯥꯎꯔꯀꯥꯟꯗꯨꯗ ꯌꯧꯔꯤꯕ ꯃꯌꯥꯝꯗꯣ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯑꯩꯈꯣꯏ ꯀꯣꯛꯁꯦ ꯌꯥꯝ ꯂꯩꯔꯒꯁꯨ ꯉꯥꯡꯊꯣꯛꯄ ꯁꯛꯇꯣꯛꯄ ꯍꯩꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄ ꯎꯅꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯗꯣ ꯑꯗꯨꯅ ꯑꯗꯨꯝꯕꯁꯤ ꯐꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯂꯥꯛꯅꯔꯕ ꯃꯇꯝꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯑꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯥꯟꯖꯤꯁꯤꯗ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯟꯖꯤꯁꯤꯗ ꯍꯪꯕꯅꯦꯕ ꯄꯟꯗꯤꯠꯁꯤꯗ ꯄꯟꯗꯤꯠ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯤꯆꯝꯗ ꯃꯊꯪ ꯂꯥꯟꯗꯥꯔꯛꯄ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯔꯛꯂꯤꯁꯤ ꯀꯔꯤ ꯗꯁꯥ ꯂꯩꯕꯒꯤꯅꯣꯅ ꯑꯗꯩꯗ ꯄꯟꯗꯤꯠꯁꯤꯅ ꯑꯩꯈꯣꯏ ꯁꯥꯔꯒꯤꯁꯤ ꯗꯁꯥ ꯅꯠꯇꯦꯗ ꯃꯁꯤꯗꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁ ꯑꯣꯏꯕꯒꯤꯅꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁ ꯂꯩꯕꯒꯤꯅꯤ ꯍꯟꯗꯛ ꯇꯧꯈꯤꯕ ꯃꯌꯥꯝꯅꯦ ꯀꯥꯝꯖꯣꯡꯒꯤ ꯅꯥꯝꯂꯤꯒꯤ ꯆꯣꯔꯣꯒꯤ ꯇꯧꯈꯤꯕꯗꯨ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯒꯦꯞ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕꯗꯨꯅꯤ ꯑꯗꯨꯅꯤ ꯑꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯨꯝ ꯀꯌꯥ ꯑꯃ ꯃꯩ ꯆꯥꯛꯈ꯭ꯔꯤꯗꯣ ꯃꯌꯥꯝ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦꯅ ꯍꯥꯏꯔꯦ ꯌꯥꯎꯗꯦ ꯍꯥꯏꯔꯦ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁ ꯂꯩꯇꯦ ꯃꯗꯨꯒꯤ ꯇꯥꯡꯈꯨꯜꯒꯤ ꯀꯥꯡꯕꯨꯅꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄ ꯃꯐꯝꯗꯨ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄ ꯆꯦ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯅ ꯁꯤꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯗ ꯄꯟꯗꯤꯠ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯤꯆꯝꯗ ꯃꯊꯪ ꯂꯥꯟꯗꯥꯔꯛꯄ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯔꯛꯂꯤꯁꯦ ꯀꯔꯤ ꯗꯁꯥ ꯂꯩꯕꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣই ꯁꯥꯔꯒꯤꯁꯤ ꯗꯁꯥ ꯅꯠꯇꯦꯗ ꯃꯁꯤꯗꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁ ꯂꯩꯕꯒꯤꯅꯦꯅ ꯌꯥꯝ ꯐꯖꯕ ꯉꯥꯛꯇꯅꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁ ꯂꯩꯈꯔꯦ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯒꯦꯞ ꯂꯩꯈꯔꯦ ꯑꯗꯨꯝ ꯇꯣꯛꯈꯤꯗꯣꯔꯤꯕ꯭ꯔꯥ ꯃꯌꯥꯝꯁꯦ ꯆꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯨꯅꯤ ꯑꯗꯨꯗ ꯕꯦꯁ ꯇꯧꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯃꯅꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯑꯣꯂꯥ ꯃꯌꯥꯝ ꯂꯩ ꯃꯁꯥ ꯑꯃꯨꯛ ꯐꯣꯔꯁꯅ ꯊꯕꯛ ꯁꯨꯔꯦ ꯑꯗ ꯃꯥꯅ ꯊꯕꯛꯅ ꯑꯩꯅ ꯁꯨꯏ ꯏꯅꯥꯛꯅ ꯅꯈꯣꯏꯅ ꯈꯨꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯩꯗ ꯑꯃꯁꯤꯅ ꯑꯩꯈꯣꯏ ꯍꯦꯁ ꯃꯁꯤ ꯁꯤꯡꯕ ꯈꯔ ꯍꯧꯔꯦꯅ ꯃꯌꯥꯝꯁꯤꯗꯅꯤ ꯄꯩꯁꯥ ꯈꯔ ꯄꯤꯖꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯨꯄꯥ 1,200,000 ꯄꯤꯅꯤ ꯑꯩꯈꯣꯏ ꯆꯣꯞꯀꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯂꯣꯝꯗ ꯐꯛꯀꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯦꯠꯅꯕ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯖꯤꯔꯥ ꯁꯨꯕ ꯑꯗꯨꯒꯤ ꯂꯦꯕꯔ ꯑꯣꯏꯕ ꯃꯗꯨꯒꯤ ꯈꯦꯠꯅꯕꯅꯤ ꯀꯣꯛ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯑꯄꯪꯕꯅ ꯑꯁꯤꯡꯕꯅ ꯍꯥꯏꯇꯥꯔꯦ ꯑꯁꯤꯡꯕꯅ ꯑꯄꯪꯕꯒꯤ ꯃꯔꯜ ꯆꯥꯏꯅ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ IT ꯌꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯑꯗꯨ ꯂꯨꯄꯥ ꯂꯥꯛ ꯀꯔꯣꯔ ꯑꯗꯨ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦꯅ ꯃꯌꯥꯝꯁꯦ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯏꯗꯣ ꯑꯗꯨ ꯐꯤꯕꯝꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯊꯕꯛ ꯃꯆꯥ ꯐꯥꯗꯅ ꯁꯤꯅ ꯅꯨꯡ ꯍꯣꯟꯗꯅ ꯈꯣꯠꯇꯅ ꯇꯛꯇꯅ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝꯁꯤꯅ ꯂꯦꯕꯔ ꯃꯌꯥꯝꯁꯤꯅ ꯁꯨꯗꯣꯏꯅꯤ ꯑꯗꯨꯒ ꯄꯩꯁꯥꯅ ꯁꯣꯝꯗ ꯀꯣꯇꯤ ꯄꯦꯛꯇꯣꯏꯅꯦꯕ ꯑꯗꯨꯅꯤ ꯁꯤꯗ ꯊꯕꯛꯅ ꯑꯩꯅ ꯁꯨꯏ ꯏꯅꯥꯛꯅ ꯅꯈꯣꯏꯅ ꯈꯨꯜꯂꯤꯅ ꯑꯗꯩꯗ ꯃꯁꯤ ꯁꯤꯡꯕ ꯈꯔ ꯍꯧꯔꯦ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯃꯊꯪ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯅ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯁꯤꯗ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤꯒ ꯃꯥꯒꯤ ꯑꯣꯐꯤꯁꯥꯔ ꯍꯥꯏꯇꯥꯔꯦ ꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯒꯤ PA ꯍꯥꯏꯇꯥꯔꯦ PS ꯑꯗꯩꯗ ꯁꯥꯔ ꯀꯣꯏꯂꯥꯁꯤ ꯇꯩꯔꯤꯔ ꯊꯥꯔꯤꯔ ꯍꯪꯅꯔꯛꯂꯦꯅ ꯑꯗ ꯃꯟꯇ꯭ꯔꯤꯗ ꯈꯨꯝꯃꯛꯄꯅꯤ ꯑꯩꯒꯤ ꯊꯕꯛꯅꯤ ꯈꯪꯅꯕ ꯇꯩꯕꯅꯦꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯔꯕꯅꯦꯅ ꯑꯩꯒꯤ ꯊꯕꯛꯅꯤ ꯈꯪꯅꯕꯅꯦꯅ ꯑꯗꯨꯅ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯅꯥꯄꯤ ꯍꯧꯒꯠꯂꯛꯄ ꯐꯛꯄ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯒꯤ ꯊꯕꯛꯅꯤ ꯀꯣꯟꯇ꯭ꯔꯦꯛ ꯋꯥꯛꯅꯤ ꯍꯥꯏꯔꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯁꯥꯡꯅ ꯇꯧꯔꯒ ꯃꯗꯨꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯆꯪꯒꯗꯕ ꯃꯦꯟꯇꯦꯅꯦꯟꯁꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯍꯧꯖꯤꯛ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯇꯧꯕ ꯃꯌꯥꯝ ꯁꯥꯔꯦ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯂꯥꯛꯀꯥꯟꯗ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯗꯕꯅ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠꯇꯒꯤ ꯀꯔꯤꯗꯒꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯐꯤꯕꯝ ꯇꯥꯗꯕꯗ ꯃꯑꯣꯡꯗ ꯂꯩꯗꯨꯅꯦꯕ ꯑꯗꯨꯅ ꯃꯦꯟꯇꯦꯅꯦꯟꯁ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯉꯥꯏꯍꯥꯛꯀꯤ ꯃꯥꯜꯍꯟꯅꯕ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯃꯌꯥꯒꯤ ꯇꯧꯔꯛꯑꯅꯤ ꯈꯣꯡꯕꯥꯟ ꯀꯣꯠꯄ ꯂꯝꯕꯤ ꯁꯦꯝꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯁꯥꯕ ꯃꯌꯥꯝ ꯇꯧꯅꯔꯛꯑꯅꯤ ꯑꯗꯒꯤ ꯚꯣꯠ ꯈꯣꯝꯕ ꯍꯧꯖꯤꯛ ꯀꯦꯝꯄꯦꯟ ꯃꯌꯥꯝ ꯍꯧꯅꯔꯛꯄ ꯇꯧꯔꯦ ꯑꯗꯒꯤ ꯁꯣꯝ ꯂꯤꯂꯣꯡ ꯃꯥꯏꯀꯩꯗ ꯍꯧꯖꯤꯛ ꯚꯣꯠꯀꯤ ꯀꯦꯝꯄꯦꯟ ꯍꯧꯅꯕ ꯌꯧꯔꯦ ꯐꯖꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅꯤ ꯁꯥꯔꯒꯤ ꯀꯣꯏꯂꯥꯁꯇꯤ ꯇꯩꯔꯤꯔ ꯊꯥꯔꯤꯔ ꯍꯪꯅꯔꯛꯂꯤꯌꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤꯗꯤ ꯊꯕꯛꯅꯤ ꯈꯪꯅꯕ ꯇꯩꯕꯅꯦ ꯑꯗꯣ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦꯠ ꯇꯤꯀꯜꯁꯤꯗ ꯌꯦꯡꯕꯤꯌꯨ ꯉꯁꯥꯏ ꯃꯟꯇ꯭ꯔꯤꯒ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯇꯧꯕꯒꯤ ꯂꯥꯛꯄ ꯋꯥꯐꯝ ꯑꯃ ꯑꯗ ꯃꯟꯇ꯭ꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦꯗ SDC ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯒꯦꯗ ꯇ꯭ꯔꯨ ꯑꯦꯅꯤꯃꯤꯁ ꯑꯥꯔ ꯕꯦꯇꯔ ꯗꯦꯟ ꯐꯦꯛ ꯐ꯭ꯔꯦꯟड्स ꯑꯁꯦꯡꯕ ꯌꯦꯛꯅꯕꯁꯦ ꯃꯁꯤꯅ ꯐꯩꯌꯦꯕ ꯑꯥꯔ ꯕꯦꯇꯔ ꯗꯦꯟ ꯀꯅꯥꯗꯤ ꯐꯕ ꯇꯧꯁꯤꯟꯅꯕ ꯐ꯭ꯔꯦꯟꯁꯤꯗꯒꯤ ꯇꯁꯦꯡꯅ ꯌꯦꯛꯅꯕꯗꯣ ꯑꯗꯨꯅ ꯐꯩꯌꯦꯕ ꯇꯧꯁꯤꯟꯅꯕ ꯐꯦꯛ ꯐ꯭ꯔꯦꯟ ꯃꯌꯥꯝꯗꯒꯤ ꯅꯥꯎ I will process your documents for the said project ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯑꯩ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤꯗꯃꯛ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯦꯛꯅꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯛꯄꯗꯣ ꯉꯁꯥꯏꯒꯤ ꯐꯦꯛ ꯐ꯭ꯔꯦꯟ ꯇꯧꯁꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯄꯥꯝꯗꯕ ꯌꯦꯛꯅꯕꯒꯤ ꯑꯣꯏꯅ ꯇꯁꯦꯡꯅ ꯇꯧꯒꯦꯅ ꯐꯣꯡꯗꯣꯔꯛꯄ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ
wan thok leba cartoon ne thamjage ngasi de dom ELITETV gi test of cartoon cartoon gi mahau mata nga solution jare meng ta video sing mom kana khuram jabolo ne na kaine ne batang jare pinabirsi Neuro patients get matangairaba specialized hospital, Neuro Emergency Trauma Net Multi Speciality Hospital, Singjai Mathak Tongthamlikai da handuk chare. Hospital asna maruina BP stroke, brain tumor, lamiki kudong thiba, spinal disc prolapse, spinal tumor amadi migraine chingba layengli. Hospital asda neuro gi layeng bada changba afaba makhalgi khusu khulai amadi machine marang kaida lay. Machina kokal mari lenaba tongan tonba makhalgi anaba sing ningthina layengli. lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba lainguna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layingli hospital asida ataba mamalda laying batanatana OPD general amadi ICU beds operation medicine x-ray amadi lab ka maili nabas nasu ataba mamalda phangalli ngasi magdenshin biro amadi kudong saba singa silobi ho hena kubam road gi damak hospital asigi telephone number 7005534166 natraga 8974572154 da pau phabirak yagani